summer's calling. Ngasi Chirondalo Studio channel na ahan bawari oina puduna lakchari kaungamdraba miyaitin. Writer Dana amadi narrator ai isamak wari se yam heina pabasu nachade mayam gi apen pen dasu comment da fongdok piramo mathangda mayam gi pen aba hona jage adudi mayam wari da mo Dumitto 2019 May date 8 Nusti thoiba magi phone adu paiduna Facebook da message thana duna lerambi numidangi pung amamuk taramlei tumlagi haiduna hek tawbaga nupi ama message tharaki nungsi thoibasu message reply pirami ngehak message thanaramlaba matungda good night haina duna tumkhre nungsi thoiba matam khara hokre nupi duga yam nakna tinaraki nupi dugi mingna Christina korami mabani number lawna duna phone wari fawba sanaraki Christina na call taraki danushi thoiba wari ngak sanasi yagadra yani Christina Danushi thoiba ngasidi ai thawai yam nuaite kaidawrage nangbo kaidawba yaroge aingonda hairo aiga khangnaba nupa do ai yam bohalle maga kainaba pame aina hainadaba wasu yam hai kaisu khalunu se phajana hainokse Christina na kaptuna hari ai maga kainaba pame ai yam ware Nuksi thoibasu Christina bu nuksi jaribani adubu migi nuksina bada yetpa pamkhidabana lotuna leijakhibani nuksi thoibana tose phajana hainokse karisu khangano ko khanghoda na haiki ado phajana potharko bye love you haina haiki Christina na kaino danushi thoiba nuksi thoibana pakhatna hairei soibani saunuko ai phone thamage Christina su nuksi thoibabu nuksi jaribani adubu masu haibadi ngamjade maramdi magi khangnaba leikhibana numitto May date 15 ni Christina khoijuman machani adubu ma kaisam thongda mayum hongduna leikhibani ayuki pung 6 muktare nuksi thoibada Christina na call taraki nuksi thoibasu masa nuaite haiduna tumdun leirambani call lakpagi ringtone makhonduda fuk hawatuna paikhale hello Christina Danushi thoiba ai wam ta haige hayo kai wano yam luba waga male ai khoi zamanda matam khara leiba laktoine lai harawa yengba ando nangasu sak khangna ninge yani ko yani nuksi thoiba nabol machani masu harawki Christina lakani haibaduda lao aisu nangbu na balaktoine Christina nuksi thoibana adumna harakpaduda mathamoido harauba nungaiba pungyom yomkhre Christina danushi thoiba aisu phone thamage yauraga hairage nuksi thoibasu thamo haiduna momo notuna lei nuksi thoiba machin manau anini manau nupi amaga mamaga makhoi humta leijaba imungni nuksi thoiba BA 4 semester Nambol Sanoi College da tamliba maheroi amani Thoibina nuksi thoiba imagi bungo nang kai lege amtase imagi ensang polang se thangalu lause nuksi thoiba imung dagi tholaktuna imase ai thangat piragi se mamagi ensang happa polang du thangatuna nuksi thoibana kari ensang thongse ai noima thoibina sumnare ibungo ngaru bakta nga khara ya hobani aduga tawraga kangsoi tawsilamo nachandusu tuition halaga chaglami aduna ningai tawni nuksi thoibana hoima thongragi ma phajana chaluko hoi nachando school chatpa nangnaba chak to loisinbiro mama dasu kaithel da hinsang yon ba chatkre nuksi thoibasu chak to thongge tawringaida ko lakpagi ring tarakhi masu Christina oramni khanduna chaksandagi chenthorappada tuselle nuksi thoiba ayo ai suba ai di haipethe as nuksi thoiba haugatuna phone adu yenglubada Christina orame phone adu sat paikhatuna hello as Christina na danushi thoiba kaidore nuksi thoiba nangi phone paige na chenthorokpada tuselle dugini Christina na tamna tholo yaro sokdro nangba sokdeda kitang nai ado ai
ꯌꯧꯔꯦ ꯍꯥꯏꯒꯦꯅ ꯀꯣꯜ ꯇꯧꯔꯛꯄꯅꯦ ꯑꯗꯨ ꯑꯩ ꯍꯣꯔꯦꯟ ꯇꯧꯔꯛꯑꯒꯦꯀꯣ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯐꯣꯟ ꯑꯗꯨ ꯀꯛꯈꯤ ꯅꯨꯡꯁꯤꯊꯣꯏꯕꯁꯨ ꯐꯣꯟꯒꯤ ꯁꯀ꯭ꯔꯤꯟꯗꯨꯗ ꯌꯦꯡꯗꯨꯅ ꯅꯣꯡꯃꯤ ꯇꯧꯗꯨꯅ ꯂꯩꯍꯧꯈꯤ ꯀꯅꯥꯁꯨ ꯎꯗ꯭ꯔꯕ ꯃꯐꯝꯁꯤꯗ ꯈꯜꯂꯨꯕꯅꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ